ꯑꯍꯥꯟꯕꯗ ꯊꯥꯖꯅ ꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯝꯒꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯉꯣꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯇꯥ ꯑꯃꯒ ꯐꯣꯔ ꯋꯤꯂꯔ ꯒꯥꯔꯤ ꯑꯃꯒ ꯊꯧꯕꯥꯜ ꯈꯦꯛꯃꯟꯗ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯃꯤꯑꯣꯏ ꯄꯨꯟꯅ ꯇꯔꯨꯛꯂꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯄ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯁꯨꯛꯅ ꯁꯪꯉꯜ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯎ ꯆꯥꯔꯥ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯁꯨꯛꯅ ꯁꯤꯟꯗꯨꯅ ꯁꯪꯉꯜ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯎ ꯋꯥ ꯌꯥꯟꯊꯠꯂꯛꯄꯅ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯎ ꯄꯥꯝꯕꯤ 5,000 ꯍꯦꯟꯅ ꯊꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯉꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯈꯨꯔꯈꯨꯜ ꯃꯣꯏꯔꯥꯡꯀꯥꯝꯄꯨ ꯍꯩꯔꯣꯛ ꯊꯥꯡꯒ ꯏꯊꯤꯡ ꯑꯃꯗꯤ ꯇꯦꯖꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯁꯨꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯎ ꯊꯥꯈꯤ ꯃꯈꯥ ꯇꯥꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗꯁꯨ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯎ ꯊꯥꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯁꯨꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯎ ꯊꯥꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯧꯒꯠꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯎ ꯊꯥꯕ ꯄꯥꯝꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯎ ꯊꯥꯃꯤꯟꯅꯅꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯁꯨ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯥꯏꯔꯣꯏ ꯂꯨꯞ ꯁꯨꯛꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯎ ꯊꯥꯃꯤꯟꯅꯗꯨꯅ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯍꯧꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯏꯝꯐꯥꯜ ꯁꯍꯔ ꯌꯥꯎꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯣꯛꯍꯜꯂꯤ ꯃꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯪꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯏꯁꯤꯡꯗꯒꯤ ꯄꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯔꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯍꯧꯕ ꯁꯨꯡꯒꯅꯤ ꯊꯨꯝꯖꯤꯜꯂꯕ ꯏꯁꯤꯡꯗ ꯕꯦꯛꯇꯦꯔꯤꯌꯥ ꯚꯥꯏꯔꯁ ꯄꯦꯔꯥꯁꯥꯏꯠꯁ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯤ ꯃꯁꯤꯅ ꯋꯥꯇꯔꯕꯣꯔꯟ ꯏꯜꯅꯦꯁ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯃꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯊꯨꯝꯖꯤꯜꯂꯕ ꯏꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯨꯝꯗꯨꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯏꯔꯣꯏꯕ ꯑꯁꯤ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯅꯥ ꯀꯌꯥꯒꯤ ꯂꯥꯛꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯇꯥꯏꯐꯣꯏꯗ ꯐꯤꯚꯔ ꯀꯣꯂꯦꯔꯥ ꯍꯦꯄꯥꯇꯥꯏꯇꯤꯁ A ꯑꯃꯗꯤ E ꯁ꯭ꯀꯤꯜ ꯗꯤꯖꯤꯖꯦꯁ ꯌꯥꯎꯅ ꯋꯥꯇꯔꯕꯣꯔꯟ ꯏꯜꯅꯦꯁꯁꯤꯡ ꯅꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯋꯥꯇꯔꯕꯣꯔꯟ ꯏꯜꯅꯦꯁꯀꯤ ꯁꯤꯝꯇꯝꯁ ꯑꯁꯤ ꯗꯥꯏꯔꯤꯌꯥ ꯚꯣꯃꯤꯇꯤꯡ ꯑꯃꯗꯤ ꯐꯤꯚꯔꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯅꯥꯔꯛꯄ ꯇꯥꯔꯕꯗꯤ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯈꯨꯗꯛꯇ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯀꯟꯁꯜꯇꯦꯇꯤꯚ ꯐꯤꯖꯤꯁꯤꯌꯟ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯖꯥꯕꯦꯗ ꯃꯥꯂꯤꯛꯅ ꯄꯥꯎꯆꯦꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯕꯣꯔꯟ ꯏꯜꯅꯦꯁꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯂꯒꯗꯤ ꯂꯥꯌꯦꯡꯕꯗ ꯀ꯭ꯌꯨꯔꯦꯕꯜ ꯑꯣꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ ꯐꯠꯇꯕ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯥꯏꯔꯨꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯂꯨꯔꯕꯗꯤ ꯁꯥꯄꯣꯟꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯄꯤꯌꯨ ꯌꯥꯔꯒꯗꯤ ꯏꯁꯤꯡꯗ ꯗꯤꯇꯣꯟ ꯌꯥꯜꯂꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕ ꯑꯁꯤꯅꯤ ꯃꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯂꯨꯝꯊꯣꯛꯂꯒ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯝꯗ꯭ꯔꯕꯗꯤ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥꯅ ꯑꯃꯨꯛꯀꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯁꯔꯚꯦ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯅꯪꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯅ ꯍꯦꯟꯅ ꯅꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯏꯆꯥꯎ ꯑꯁꯤꯅ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯂꯩꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯎꯅ ꯊꯨꯝꯖꯤꯟꯗꯨꯅ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯀꯪꯍꯜꯂꯕ ꯑꯃꯗꯤ ꯑꯐꯕ ꯏꯁꯤꯡꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯛꯇꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯅ ꯏꯅꯤꯜ ꯀꯥꯕ ꯏꯃꯨꯡꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯂꯩꯅꯥ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯃꯥꯡꯖꯧꯅꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯂꯧꯊꯣꯛꯇꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ
हाइरिबा थबा असि पांथोकनाबा होनाबदा इसाउना सोगलबा डिस्ट्रिक्ट सिंगी डिस्ट्रिक्ट एडमिनिस्ट्रेशन की थौपुरिबा डीसी सिंगनसु असौब थौदांग लौबिगदबनी लोइनना मियामगी दमक्तनी हाइना लैदिबा क्लब संस्थान सिंग अमदी तोंगान तोंगान सिविल सोसाइटी सिंगना इसाउना सोगलबा मफम सिंगदा लैदिबा मियाम सिंगदा मतेंग पांगबगी थबकसु खुमांग संक्षिननाबा थबक पाइखटपा मथौ ताइ अमरोमदा हंदकी इसिंग इसाउ सिना ख्वाइदगी सोगलिबा असि इम्फाल मायोल हाइबदी लालोन इतिक असौब मफम ओइरिबा खोइरंबल इमा कैथेल सिंह पौना कैथेल थंगाल कैथेल बीटी रोड नगामापाल ओरिपोक परिंग ओहेंगबम लैकाई परिंग थंगोइबन नॉर्थ एओ सिन सिंग मफम क्या सिनी मदुना हारिबा मफम सिंग असिदसु इसिंग थुमजनखिबदगी पुमथराबा पोलम सैरम कया अमा तुंगसिनदुना लैरि मदुना फतबा अपुम असा क्या अथुप मतमदा लौथोक हौदुना इरमनाला सिंग तेंथोकपगी थबा अमा सथब सुंगनी मसीदा लाइंगा ngakta ngaiba sumlai tongan tongan CSO singa madi volunteer kaya na su sangsindunan sit singmi ki thabak tamai unsin sungani maduna trabadi imphal mayol asida su laina tina kaya ama santora kadoribani maruina asobu tukan kya ising sangsinduna pochai kya ama su amang ata thoglibani madun apu masa kya gi makol haibatu imphal mayol amadi akoi bama pham singda oigadoribani haibasi khangna manipur lenga na war footing the sit singmi ki thabak lokot sungani masida miyam na su हेक यारिबा मखै अंगम मतेंग पांगसी लोइनना इसिंगदगी संदोरकपा लाइना कियादगी मंगजौनना नाथोक हौनबा हक्सियल गोयबा सेक्शन थौरांग की थबक लेंगाना लोखत सुंगनी हाइनसु कंगलैपा की मैराग एडिटोरियल सिनेमा खाताना सुपली अतोप पावमना मियोयमा ड्रग ललोनबगी थबक थौरमदा मारा लैरे हाइना कोना लथोखरे ब्राउन शुगर केजी उहुंगा कोना फाखिबा मियोयमा ड्रग ललोनबगी थबक थौरमदा मारा लैरे हाइना कोना लथोखरे कोना मारा लैरे हाइना लथोखरबा मियोयदु उर्खुल डिस्ट्रिक्ट की लितान पुलिस स्टेशन कोनबा मोलनोम बेलेसदगी खुलान खोंगसाई से खुंफुगा मंगानी हाइरिबा मियोय से कुमजा इंग्लिश सिंगनी कुनगनी थोइ अक्टोबर कुंदा नापी कंगुना कंगला तोंबी बाजारदगी ब्राउन शुगर केजी उहुंगा कोना फाबा रंखिबनी खुलान हाइरिबा मियोय से फारबा मतुंग स्पेशल कोर्ट NDPS द केस अथदुना लाक्लबा मतुंग ngasi ड्रग लालोनबगी थबक तमारा लैरे हाइना लथोखिबनी मरालगी मतुंग इना फंगदबा सैरा अदो थासिगी लाक्लिबा सेसेट अहुमदा लथोलगनी अमरमदना मणिपुर फायर सर्विस न मतेंग पांगबगी थबक सथरी स्टेट असगी मफम क्या इसिंग इसागी फिबम तमना तमना हंथरकली अदुबो हौजिकसु मणिपुर फायर सर्विस की टीम ना अंगंबा थाक्त इसाउ मय उनरिबा मफम सिंग मतेंग पांगबगी थबक लेप्तना सथरी पनमयाबदि हौखिबा मे कुनगनिपान की नुमिदांगदगी इम्फाल मयोल सेलिबा नंबुल अमदि इम्फाल तोरेल की तोरबान कायबा मदि पाथोकपदगी मफम क्या इसिंग न थुमजिनखिबनि इसिंग न थुमजिनख्रबा मफम सिंगदा फाइबर बोट सिजनदुना मणिपुर फायर सर्विस न अंगम थाकता ट्रांसपोर्टेशन की थबक सिंग सथदुना लाखपद नतना इसाउगी अवाबा मेउनरिबा सिंगदा चाना थकनबा इसिंग इसाउना पोलम क्या मतेंग पांगदुना राखली मणिपुर फायर सर्विस न फाइबर बोट सिजनदुना काइकोन माइबखुल लाइरिक यंगबम लाइकाय अमसुंग पाउना बाजार की एरिया सिंगबदा रेस्क्यू की थबक सथरीबनि हनसु पाउ सिदा पली मखासा थरक पोइना पनम पाउसे की एडिटोरियल मैम थमजगे उमंग कोकथोकपा पुमथिंग थिंगसी खुदोंग थीबा थोक्त्रिङैदा हाना सेक्शन हौगना ख्वाइदगी फै हाइबसे मियामना खंगनदुना लैरबनि अदुबु इमा सिनि खंगलमलबदि सगोल तौलमगदबनि हाइबसे लैरि पुनमक सिंगसी अमुक हना नैनरुबगी मथौ तादरबसु मणिपुर हाइब इंडिया की अवांग नोंपोक स्टेट सिंगी मनुंग स्टेट अमा ओइरिबा लमदम सिदा तोइना थोकपा थौदोकमक नत्रबसु सै खरगी मनुंगदा अमदि सै खुदिंगी थोकपा थौदोकसिंगी मनुंगदा माउसागी ओइबा नोंग नुंगसित अमदि इसिंग इसाउना मरम ओइरग स्टेट असिगी मियाम अवाबा खुदोंग थीबसिंग मयुगनबगी थौदोकसिंग हेक थोकपगी अवाबा मयुगनबा लमदम असिगी मियामना थिंगनरि हाबिये अदुबु इंडिया की तोंगान तोंगानबा अतोपा मफमसिंग अमदि मलेमगी लाइपाक याद माउसागी ओइबा योर हाबा नोंगलै नुंगसित इसिंग इसाउ मैगी सिंग पोखाइबना सिंग थौदोकसिंग थोकपदगी अवाबा कयामुक मयुगनदुना चाउना अकायतोय अमा अता मिसी मिना क्याना असौबा यामना साथीबा अकनबा खुदोंग थीबा थोकपा अदुमक्ति लरैबा कुमलबा लमदम असिददि कया थोक्तबगुम तौरी हाइना खली असिगुमलबा महौसागी ओइबा खुदोंग थीबा थौदोकसिंग असि का हेनबा थौदोकसिंग लमदम असिदा थोक्तरबसु मरक मरकता सही खरगी मनुंग थोकपा महौसागी ओइबा थौदोक थोलकपदा लाइबक थीबा थोअनिंगदबा थौदोक मिसी मिना खरदि यावबगी मनुंगसना हौखिबा नुमित चलिबा सही सिगी मेगी ससत कुनगतरे कुनगनिपानगी नोंगलै नुंगसित रेमल की
ꯃꯥꯅꯤꯜ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯂꯦꯞꯇꯅ ꯆꯨꯕ ꯅꯣꯡꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯑꯃꯥꯡ ꯑꯇꯥ ꯈꯔ ꯊꯣꯛꯄꯗ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯃꯨꯛ ꯄꯥꯛꯁꯅ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥꯃꯨꯛ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯑꯏꯪ ꯑꯁꯥ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯛꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯎꯃꯪꯁꯤꯡ ꯄꯥꯛ ꯆꯥꯎꯅ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯀꯣꯛꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯈꯔ ꯀꯟꯅ ꯆꯨꯔꯛꯄ ꯃꯇꯝꯗ ꯎꯃꯪꯁꯤꯡꯅ ꯏꯁꯤꯡ ꯐꯥꯖꯤꯜꯂꯒ ꯆꯨꯞꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯎꯃꯪ ꯀꯣꯛꯊꯣꯛꯈꯤꯕꯗꯒꯤ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯅꯣꯡꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯃꯠꯇꯗ ꯈꯪꯍꯧꯗꯅ ꯆꯦꯟꯊꯔꯛꯄꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡ ꯑꯣꯏꯍꯜꯂꯛꯂꯤ ꯍꯥꯏꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯆꯦꯟꯕ ꯇꯨꯔꯦꯜꯁꯤꯡ ꯀꯌꯥꯗ ꯆꯍꯤ ꯆꯨꯞꯄ ꯏꯆꯦꯜ ꯀꯪꯗꯅ ꯆꯦꯜꯂꯝꯕꯁꯤꯡ ꯀꯌꯥꯃꯨꯛ ꯆꯍꯤ ꯆꯨꯞꯄ ꯏꯆꯦꯜ ꯀꯪꯗꯅ ꯆꯦꯜꯂꯛꯇꯕ ꯌꯧꯔꯛꯂꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯝꯊꯥꯗ ꯑꯃꯗꯤ ꯏꯀꯪ ꯊꯥꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯕꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯎꯃꯪ ꯄꯥꯛꯁꯅ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯍꯣꯏ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯋꯥꯔꯣꯜ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯤ ꯂꯩꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯄꯨꯟꯅ ꯊꯃꯣꯏꯁꯤꯡꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯄꯨꯡꯊꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯪꯁꯤꯟꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯈꯔꯗꯪ ꯆꯨꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅꯕ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕ ꯄꯨꯝꯊꯤꯡ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯨ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯒꯕꯔꯅꯔ ꯕꯪꯒꯂꯣꯔꯗꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯜꯂꯤꯕ ꯔꯥꯖ ꯚꯋꯟ ꯃꯦꯟ ꯒꯦꯠ ꯃꯃꯥꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯋꯥꯇꯔ ꯄꯝꯞ ꯁꯤꯖꯤꯟꯅꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯆꯤꯡꯊꯣꯛꯄ ꯍꯧꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯇꯥꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯍꯟꯊꯔꯛꯈ꯭ꯔꯕꯁꯨ ꯈꯔ ꯀꯨꯊꯕ ꯃꯐꯝꯁꯤꯡꯗꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯒꯦ